Karigumada dom Yanardak haibasi tabi khrabara Yanardak haibasi karikam jatno haibadu video asidagi marik chumna khangminase Yanardak haibasi taraga dom soidana nokningwa fawbirangani dugu Yanardak haibagi arthadi burning mountain haibani land of fire haina khangnariba Azerbaijan gi konung Baku gi anakpada leiba Apsaran district te Yanardak leidivani hangbai yaribu wahangdi kumbi kalen naidana ahing nungtil nungju nungsa haiba makhaktana bai asi asumak chaktun leidivase taramnano Ching asi ayung nungtil gi fajabadagi numidangdana hena fajaribani angakko fajaba kayamana thalaba mafamni Azerbaijan gi Yanardak Baigyanik singna kumna thijaluba matamda ching asi gi chingkhong gi makha thangba leimai singdagi hydrocarbon gasing lepa leitana chang naina tabli thadola I haidi gasing asi chingkhong asi gi akanba sandstone sing gi ahoba makul macha singdagi thole I yamna interesting oiba wafam amana ching asi bu burning mountain ohan kibasi yausen manupa amana ni haidi 1950 gi matamda yausen maduna karisu khaluba tawdana mai chu kholubadagi gasing adu mai chaklakhi madudagi hauraga ngasi fawba mai asi asumang mutpa kawal lekhidre Yanardak ke akuiba si hydrocarbon gasing gi manamna pik thalibani mapam masigi anakpada leibai sing sel singi maida mai chu khatpa matamda mai hawi haisu hairibani Second May 2007 da Azerbaijan gi president gi yathang matung inna mapam masibu ngak senduna thamnaba amasung langkoiba singi bapuning chingchanaba gi damakta di Yanardak State Historical Cultural and Natural Reserve haribasi lingkat khirame 2017 dagi 2019 fawa mapam masida pak sanna semjinduna Yanardak museum amasung Yanardak chromeless stone exhibition mapam masida tauki natural gas sing na pik thana soil gi mathakta leiba 116 meter wangba chingamani Yanardak ase anakpada leiba mud volcano singumna ching asidagi di lekhom natraga topa mahi sing tholpa leite ningsang mayabadi prithvi hariba grahasida burning mountain khara khaglai adubu maduwaya mana Azerbaijan da lei haina afawba historian Marco Polo nasu foundokhi fire mountain kaya lebagi maramna leibak asibu land of fire hainasu khangnaribani Azerbaijan gi konung Baku gi anakpada Tezga haina khangnaba fire temple amasu leiribani temple asida leiriba mai asisu Yanardak ki gumna natural gasing chakribani First millennium BC dadi Zoroastrian religion da fire ki achawa mafam kalami Greek singasu fire asi Prometheus na miyoibada piba khudolni haina thajanaki aikoi gi leibak asidasu mai haibasi asengmani haina ahal laman singna thajanai asumna Azerbaijani singasu Baku gi anakpada leiba burning place aduda temple sagatuna mafam adubu sengdadi senghalage matagum holy place oihankiba oiramgani asigumba mai chakpagi thawong asi thermal metamorphism oiramba yabagi chang yamna wangna leiribani Geological Survey of Azerbaijan gi scientist sing amasung geology singna Yanardak ta sample mari changing tawki makoina maduda hojik maidi thokna chak ni mafam asidana ihen natural gasing thadola I dana fotola I Yanardak ki fall script ki mathak thangba saruktagi tholakliba maidi sing asi fana yamna wangna fana sangna chakli hydrocarbon gas sing asi fall jo lomdana hena paksana sandokpa malidana makoina makha tan fongdokhi panbe yabadi Atezga fire temple da leiriba mai asigi natural gas flow adumadi matam kharagi mamangda lepkhrabani dana su hairi adubu lamkoiba singi yengaga atopa source tagi natural gas leptana pisanduna mai adu hojiksu chakhalli adubu moinama Yanardak ki mai asidi masagi oina aduma aigidi kusini matagum chaktuna leiribani hojiksu hapneba chemical haplau chaktat pige matagum muklibani mafam masina chawrakna 64.55 hectares ki lamgi saruk kolibani mafam masi Yanardak ki state historical cultural and natural reserve ki makha dasu leiribani